mayambu ahanba maktada kanglele pungori channel ki maikaidagi bisok khairapamna taram nokchari ngasisu aigi subscribers na thabirakpa asengba thoki bawari ma mayamgi maphamda kudol tamjaragi haiduna puduna laksari wari asi lithok charapa matamda soikiba langkiba kaya yarobasu mayamna nungsibiduna ngakpiyu haiduna ajari aduga amana channel asibu mapung phanba matamda saruk yabiba oina adomadumna like amadi subscribe share to biramu haiduna ajari subscribe to matamda adomadumna bell icon dasu on to biramu mathangi wari thagalapa matamda adomadumgi phone da phangnabagi damakta adudi wari si hongnaba tawjarage wari asi sabsabi sahidi aidi kausari adubu sahi taruk natragana tarik muki mamangda madugi thogdok oiramgadaba mali matamado pakhang oiringai matamda ingangauna isam samna lejaramba punsi ado nupi thijalabani na aisu hingnabagi damakta ima babana grocery dukan ama phamo haiduna aisu dukan ama phamlami ai giming amadi laifamdi pallaroigi karigumba aina ming laifam ase panba taragadi laitaba yauriba imong asitaraga kitang nungaitaba phawkiba haibadu oiba tari maramaduna pallaroigi masigi damakta mayamna puksil sauna ngapigani asumna aisu grocery dukan ado aikhoi manaki kaithel masa amada saraba matungda aisu phamlami aiga hek thangnaba nakandana aikhoi ga thangnaba laikai iteima ama pandokan phamlami iteima hoigi imong asi khara waba imong suoi aduga mahaki nupa tamodusu thabai inkhang adumak tawrami haibadi yum saba satana khotana adum tawrami asumna aisu grocery gi dukan asi asumasum phamlakpana madudagi henda phanglakpa paisa singado imong manungsu salairami aikhoigi imong asi kaya kana hendok pathokna paisa paiba mak natragasu khara makhaidi adum komba imong amakhakni babasu sarkagi oja masa madi ojaduna madudagi khara pusilakpa paisa singado hana imong asi salairambani adubo hojikti aisu dukan phamlabanina madudagi phanglakpa paisa singaduna imong manungda salaiba haibado oire asumna thama hokraba matungda aiga thangnana phaminariba itaimado mahaki nupa tamoga yamna kana khatnaba horaklami kari maramdagino haibasu amata hairamde itaimasu masa mathanta pangkapta kaplami asumna tawrapa kaya singasina matai manaw animak yamna toina khanarakpa maramaduna nongmadi aingonda itaima asina aingonda sumna hairaklami khangdre deibungo nangi tamo sinaibo nupa khangnai nupa koinai haiduna aingonda kikit launa nammi aisu hingnabagi lamhamda koisin chenduna hotna jariba mayam pumnama ado arembada loina tare pando kanasi ma phamu ai oina labukta kumlaga thabak suge hairabasu mayade do kari haigadabano ai hingba yamna warakadore adumna itaima sina hairakwa matamda aina masumna kumlami itaima kaya hena thudungna khanjalunuda tamosu nongma natraga nongmadi bhap maraina tajaraksani itemana hotna jariba wana thamoi singna hotna jariba mayamado tamosu nongmadi soidana bhap tarakani matamduda tamona itemada tawkiba mayamado soidana lale hairakani adumna haiba matamda itemana mosumna haikirami ibungo khangdreda asidadi kaya mana mani naidabagi wani yumda hek hankiba matamda potha phamka amata khangbaja nati yumda fubawo saibawo gamen amata tadi adumna hairakpa matam maduda itaimada aina mu asumna haikirami itaima yum paminaba haibasidi khara khana khara saina adum tawba tabani adubu khara makhidi hanaba tabani amana traga amadi aina adumna haiba matamda itaimana asumna mu hairaklami hoi bungo adubudi tawba aina halaga lakpa ngaktani adubu asumasum henjelakle asumna wari kayama sanaba losilaba matungda namisisu hawkhre adubu mathangi namita itaima asi doka lakte aina khali itaimana doka laktribagi maramasi tamona yumda yamna thina phubirabra haiduna aisu yumda halaklaba matungda aigi nupida aina asumna haikirami as khangdreda nupi tawgadoribasi thangnariba dukan aduna nongma kangde itaima aduna pangkapta kapi tamona yamna thina phui haiduna ado itaima sungasi dukan tholakte mayumda phubirabra khangde asumna haiba matamda
ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ, "ꯈꯪꯗ꯭ꯔꯦꯗ, ꯃꯈꯣꯏꯁꯨ ꯋꯥꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯣ, ꯋꯥꯔꯁꯨꯅꯦ, ꯊꯕꯛꯇꯣ ꯄꯨꯂꯞ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯒ ꯁꯦꯟꯅꯦ ꯃꯥꯏꯅꯦ ꯇꯥꯟꯅꯗꯕ ꯇꯥꯃꯣꯁꯨ ꯏꯇꯩꯃꯅ ꯅꯣꯡꯃꯗ 50,000 ꯐꯪꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ, ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯇꯦꯛ ꯐꯝꯂꯤꯕ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯗꯨ ꯇꯥꯃꯣꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕꯤꯗꯕ, ꯅꯨꯄꯥ ꯀꯣꯏꯅꯩ, ꯅꯨꯄꯥ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯐꯝꯕꯗ ꯌꯥꯝꯅ ꯀꯦꯅ ꯃꯧꯅ ꯐꯝꯃꯤ ꯍꯥꯏꯗꯨꯅ ꯇꯥꯃꯣꯅ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯏꯇꯩꯃꯁꯤ ꯃꯌꯨꯝ ꯍꯜꯂꯒ ꯐꯨꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯛꯄ ꯃꯔꯝꯅ ꯄꯣꯠ ꯌꯣꯟꯐꯝꯒ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒ ꯊꯪꯅꯅ ꯐꯝꯃꯤꯟꯅꯔꯤꯕ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯕ ꯏꯇꯩꯃ ꯑꯗꯨꯁꯨ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯂꯥꯛꯇꯕ ꯃꯇꯝ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯪꯅꯔꯤꯕ ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯗꯨꯅ ꯍꯪꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯏꯇꯩꯃꯗꯨ ꯇꯥꯐꯤꯡ ꯂꯥꯛꯂꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯗꯨꯀꯥꯟ ꯐꯝꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯏꯇꯩꯃꯗ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯏꯇꯩꯃꯅꯗꯤ ꯀꯌꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ kaisu tawba laite haiduna kumlami aikhoisu kaisubu tawdrabanina phare haiduna mayamso hainarami masigi matungda aisu numidangi matamda yumda hanabagi damakta semba saba pumnamak losilli dukan phamba matam adu losilakpana adubu iteima adudi hanaga manadaba matawa amada dukan ado phamauki ke haina adum hairaklami aisu adumna iteimana dukan ado makhatana phamauki ke haiba matam adu maktada aisu hoi haiduna laklei adumna lambida sana aigi wakhalda asumna khalaklami karinoda nahankhadi iteimasi nganta hek sangbani adubu ngasigi numisi madi kari matawno thingna phamoge hairiba sibu asi khana aisu yumda laklami asumna yumda yoraba matungda aisu sa ising sathokpa loisilaba matungda aigi tumpham kaada sangsilaga tumle asumna mathangi numit aduda iteimagi dukan asi thong loina lonsilami iteimagi dukan ado aina hanatuna yengdaba haigadra waikhu panbadi uramde aisu thoksaba tawdana makhatana dukan ado aigi thong haigalaba matungda phamlami asumna pungkhai mahojingkhraba matungda iteimagi nupa tamo ado lakle adumna lakpa matamda makhoigi dukan ado manungda thonglole haiduna asi hainaraba matungda thongada kokhainabgi damakta makhoisu semba saba pumnamak loinarami aikhoisu tawriba mataw aduda karino haiduna muna yenglami adubu aikhoi mayamna muna yengba matamda dukan phamlamba iteimadogi nupa tamohoi galakmenaba kambu singaduna dukan gi thongado kokhairaba matungda manungda jangsilaga yengkhre adumna manungda sangsilaga yengba matamda dukan phamlamba iteimado manungda thori yalaga siramle haiduna makhoisu mapanda putoraklei adumna mapanda putorakpa matamda tamodi yamna khana kappa horaklami aikhoisu tawriba mataw aduda yamna khana ngakpa haibado oikhirami tawriba mataw aduda nungaitaba su phawrami adubu iteimagi asiba haksang ado tamoduna konsilaba matungda ayamna lankhre hairaga kaplami masigi matungda ngihaki matung iteimagi asiba haksang thawa yaugdraba haksang ado masagi mayumda pukre aikhoisu tawriba mataw aduda nungaitaba phawraduna aisu dukan adu ngasidi thongantana lonsilaga yumda halaklami asumna aisu nungaitaba pawpum nama ado yumda puraga aigi nupida tami aigi nupisu paw adu taba matamda mathawa yamna nungaijaramde masigi matungda aigi nupina engonda asumna hairaklami dada thakai mukti dukanda thuuranu adumna hairakpa matamda aina mo asumna haikhirami thoktabadi yaroida ngantana aisu halaknaba honage asi hainaraba matungda aisu itei masi laikhidaba numit adudi dukan ayukta ngihaktangdi phamlaba matungda aisu yumda halakhirami madugi matungda mathangi numit asida itei magi dukan ga thangnariba dukan phamliba tamodusu asumna hairaklami ibungo nangdi dukan asi nganta na yumda hek halli adubu aidi thamliba po yamasi tumdabadi adabanina ngarangsu ahing tumi ngarang di karino angakpa phangna saptra yamna tawrakre dukan manunga sida kapo laubo as giamen amata taba janati duk thomai tharaga isu khanglabani
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ, ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯥꯃꯣ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯒ ꯇꯨꯝꯂꯣꯗꯅ꯫ ꯀꯥꯏꯗꯒꯤꯅꯣꯗ ꯅꯇꯩꯃꯅ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯦꯛꯂꯣ ꯍꯥꯏꯗꯨꯅ ꯂꯦꯛꯂꯛꯄꯅꯤ꯫ ꯑꯗꯣ ꯄꯣꯠ ꯃꯌꯥꯝ ꯑꯁꯤ ꯁꯦꯟꯅꯗꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯁꯦꯟꯅꯕ ꯇꯥꯕꯅꯤ꯫ ꯅꯪꯁꯨ ꯗꯨꯀꯥꯟ ꯑꯗꯣ ꯄꯣꯠ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯃꯔꯝꯅ 이바니슈 ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅꯁꯤꯔꯥ? ꯅꯪꯒꯤ ꯗꯨꯀꯥꯟꯗ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯑꯣꯏꯔꯁꯨ ꯏꯌꯥꯗ ꯌꯥꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯤ꯫ ꯇꯥꯃꯣ ꯌꯥꯏꯌꯦ, ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯣ ꯇꯥꯃꯣꯒꯤꯗꯗꯤ ꯌꯥꯝꯅ ꯂꯩꯐꯝ ꯆꯥꯐꯝ ꯑꯁꯤ ꯃꯇꯤꯛ ꯆꯥꯕꯅꯤꯅ ꯇꯥꯃꯣꯒꯤꯗ ꯑꯣꯏꯅ ꯇꯨꯝꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯃꯣꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯁꯨ ꯉꯟꯇꯥꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩꯁꯨ ꯗꯨꯀꯥꯟꯗ ꯂꯦꯛꯂꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯅꯣꯗ ꯗꯨꯀꯥꯟ ꯊꯣꯛꯂꯤꯕ ꯑꯗꯨ ꯐꯥꯎꯕꯗ ꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯂꯦꯛꯀꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯈꯤꯔꯝꯃꯤ, ꯑꯩ ꯏꯊꯟꯇ ꯇꯨꯝꯒꯗꯕ ꯅꯠꯇꯦ, ꯊꯪꯅꯕꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯇꯨꯃꯤꯟꯅꯒꯗꯕꯅꯤ ꯇꯥꯃꯣ ꯑꯃꯒ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯌꯥꯕ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯌꯥꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯌꯥꯔꯕꯅꯤꯅ ꯑꯩꯁꯨ ꯗꯨꯀꯥꯟ ꯑꯗꯨꯗ ꯐꯝꯕ ꯆꯠꯄ ꯑꯣꯏꯅ ꯑꯍꯤꯡꯗꯨꯃꯗꯤ ꯇꯨꯝꯂꯒꯦ ꯈꯟꯗꯨꯅ ꯇꯥꯃꯣ ꯍꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯃꯣꯅ ꯌꯦꯟ ꯊꯣꯡꯕ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯦꯟ ꯂꯩꯔꯝꯃꯤ꯫ ꯇꯥꯃꯣꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯌꯦꯟ ꯊꯣꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯌꯦꯟꯁꯨ ꯊꯣꯡꯂꯤ, ꯌꯨ ꯈꯔꯁꯨ ꯂꯧꯔꯒ ꯅꯨꯃꯤꯠꯁꯤꯃꯗꯤ ꯊꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯛꯅ ꯊꯛꯅ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯔꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10:30 ꯇꯥꯔꯛꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯨ ꯈꯔ ꯊꯛꯂꯨꯕꯅ ꯅꯤꯁꯥꯁꯨ ꯈꯔ ꯄꯥꯡꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯆꯥꯕ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯨꯝꯒꯗꯧꯔꯤꯕ ꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯊꯪꯅꯕꯗ ꯂꯩꯕ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯂꯝꯕ ꯏꯇꯩꯃ ꯑꯁꯤꯒꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯎꯕꯥꯛ ꯃꯊꯛꯇ ꯀꯣꯛ ꯀꯣꯛ ꯂꯥꯎꯅ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯣꯛ ꯀꯣꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯅ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯊꯧꯁꯥꯔꯨꯗꯕ ꯃꯔꯝꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ, ꯅꯤꯁꯥꯁꯨ ꯈꯔ ꯉꯥꯎꯔꯤ ꯇꯧꯔꯒ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯉꯔꯥꯡ ꯑꯍꯤꯡꯗ ꯑꯩꯅ ꯈꯔ ꯇꯥꯈꯤꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯇꯧꯔꯛꯇꯦ ꯍꯥꯏꯗꯨꯅ ꯇꯥꯃꯣ ꯏꯕꯥꯅꯤꯅ ꯍꯥꯏꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯇꯧꯗꯤ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯀꯥꯎꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃꯗ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯁꯤꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯄꯨꯡ 6 ꯇꯥꯔꯛꯄ ꯄꯨꯡ 9 ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯣꯠ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯑꯃꯗ ꯄꯣꯠ ꯈꯨꯠꯁꯤꯠ ꯑꯁꯤ ꯑꯉꯛꯄ ꯐꯪꯅ ꯁꯤꯠꯂꯛꯄ ꯃꯔꯝꯅ ꯑꯩꯁꯨ ꯈꯤꯇꯪꯗꯤ ꯊꯦꯡꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯠ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯐꯥꯎꯕ ꯁꯤꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯝꯂꯤꯕ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯗꯨ ꯃꯅꯨꯡꯗ ꯂꯣꯏꯅ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯁꯇꯔ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯒꯦꯔꯦ ꯂꯥꯎꯅ ꯁꯤꯡꯊꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯑꯂꯨ ꯕꯦꯒ ꯑꯃ ꯊꯥꯡꯖꯤꯜꯂꯝꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯅꯨꯡꯗ ꯊꯝꯂꯤꯉꯩ ꯃꯇꯝꯗ ꯁꯇꯔ ꯁꯤꯡꯊꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯀꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯈꯜꯂꯨꯕꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯤꯡꯊꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯝꯅ ꯑꯩꯁꯨ ꯀꯌꯥ ꯀꯟꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯊꯧꯁꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯈꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯅ ꯑꯂꯨ ꯕꯦꯒ ꯑꯗꯨ ꯃꯅꯨꯡꯗ ꯃꯐꯝ ꯆꯥꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯁꯇꯔ ꯁꯤꯡꯊꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯏ ꯑꯁꯤ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯇꯔ ꯁꯤꯡꯊꯔꯛꯄ ꯃꯈꯣꯜ ꯇꯥꯔꯛꯄꯁꯤꯡ ꯑꯗꯨ ꯆꯞ ꯂꯥꯎꯅ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯁꯇꯔ ꯑꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯡꯊꯔꯛꯄ ꯃꯔꯝꯅ ꯇꯪꯈꯥꯏ ꯐꯥꯎꯕꯗꯤ ꯁꯤꯡꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯑꯃꯅ ꯑꯩꯒꯤ ꯁꯇꯔ ꯑꯁꯤ ꯈꯔ ꯀꯟꯅ ꯆꯤꯡꯊꯗ꯭ꯔꯒꯗꯤ ꯃꯈꯥꯗ ꯀꯨꯝꯂꯛꯄ ꯀꯩꯁꯨ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯑꯩ ꯏꯁꯥꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯁꯨꯝꯅꯁꯨ ꯑꯩꯒꯤ ꯏꯁꯥꯗ ꯈꯟꯖꯔꯝꯃꯤ, ꯀꯔꯤꯅꯣꯗ ꯑꯩꯒꯤ ꯁꯇꯔ ꯑꯁꯤ ꯈꯤꯇꯪ ꯀꯟꯅ ꯆꯤꯡꯊꯗ꯭ꯔꯒꯗꯤ ꯂꯥꯛꯇꯕꯅꯤꯗ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ
Asumna tawriba matau kaya singaduda angakpa amaga loinana dukan adu aisu loisimba loikirami. Adumna satargi lok adusu loina toksilaba matungda tamodugi dukanda aisu laklami. Adumna lakpa matamda hojing haktangi mamangda aina thengnakriba makhol pumnamak singadu tamoda loina tami. Adumna tamoda tamba matamda tamonasu asumna hairaklami. Sorat loidri phawadi ibani si adum laiminaba tare. Makhoigi dukan manung asi saptra kharadi adum tawrakadaba mali. Maram asina ibani su sorat loidri phawadi yarektaba yararoi. Nangbu kari wakhal khalibage? Adumna hairakpa matamda aina su asumna haikirami. Tamo yaida kaisu kaideda aidi sora khakta nati matam ayambada dukan manung asida tumasira haiduna isu khalibani. Adumna hairakpa matamda tamonasu tummo haiduna hairaklami. Masigi matung ibanisu pham thaba loisilaba matungda tumthanabagidamagta yamna kana hotnarami. Asumna ibanisu tumthakirami. Madugi matungda karino khangdaba tamogi dukan asibu thongoina khajil leiba satarasi yamna kana mi amana thong hangwa habagi matagum thinba horaklami. Adumna thilakpa matamda tamo ibanisu mikap asi khangdok tholakle. Adumna mikap tholakpa matamda tamona asumna hairaklami. To hore masigi thawai mirelasi dukan manungda leirabra khangde. Adumna haina ibanisu kaya kana hena thoidokna kiba haibadudi phawkiramde. Adubu khwaidagi ngagliba amana thong thilamba pumnama ado loisingkhraba matung haibadi sablep-khraba matungda hana phamlamba pandukan adugi manungdagi nupi amana yamna wana tengtharaga kapagi makholama taba horaklami. Adumna taba horakpa matamda tamo ibanidi kibana khamthengle. Tamo kari matongna sibo? Aina adumna haiba matamda tamona ingonda kuningna thillaga asumna hairaklami. Hai wa masina matangangano tumina adum layo. Adumna haina laiba matamda dukana sigi mapan thangba sarukta miyoi amana nganglaga yamna kanna satpagi matawama taba horaklami. Tawriba mataw kaya singa sida ibanidi mitna asi sapsap hekta yungkhalli. Tumbam chaphamsu amata khangkhidre. Pung adusu aina kaya tarage haiduna yengba matamda pung 12:30 tarakle. Adumna pung 12:30 tarakpa matamda tawrakliba mayam singaduna maram oiduna ibanisu kiba haibado oikhirami. Adubu dukan manung aduda kanano khangdaba nupi amana kapagi makhol adudi ahin nongsoi phau adum tarami. Asumna kiraba thokdok kaya si adum tawrakpa maramna numit khudinggini nupi kapagi makhol satarda thongthilapagi makhol ama yamna kana tawrakpa maramna aikhoisu hainadaba ama yaurakle. Adubu hainade haibagi wani numisupa ama kendal thongmai dukna singba tharaga aikhoisu ahin nongsoi phauba adum lelami. Adumna lelakpana sorat matam adusu yaurakle. Sorat helo singkiba matamda tamnarakpa mayam singado loin hekta phakirami. Madugi sumathakta ite mana phamlamba pandukan adusu sidokhirami. Adumna sidokhiba matamda hana aikhoina thengnarakhiba sorat manungda thengnakiba mayam singado dukan sidokpa sorat tawba loikhiba madugi matamda aikhoina thengnakiba pumnamak singado loina hekta phakirami. Adumna phakhrabani aikhoisu dukan adu makha tana saning tana aikhoisu dukan phamkhirami. Adubu sorat manung aduda tamnarakliba mayam pumnam adu aina wari asi thakiba matamda yamna sangkhrani haiduna aisu akiba jaga khara khaktang khangalaga hapsarabani. Atai mayam haibadi sorat loidri phawba adum tamnakiba mayam adu aikhoisu punsida thengnadriba ngaktani. Aduna khara aina akiba yamna thengnakiba numito khaktamak hapsarabani. Wari asi matang asida losinjari. Karigumba wari asi nungaibiba taaragadi like amadi subscribe share tobiramo haiduna jari. Aduga amana adom-adom gi isada thokpa asingba wari sing lebiragadi aikhoina pithok sariba WhatsApp number asida thabiraknabani singjari. Ngasigidi kainanaba yathangni jari. Mathangi warida amuk thengnarasi. Ima laibakna yaifare.